ngasi ayu phone ki batuan tuan ma che phone sing digi maroi ba pau sing khonga charaga mayam da share tau jagi ahan ma da mayam tentak na share tau jarge pausi lamdeng da paikhali ba waste to energy project trail run my pakle grid line da synchronize tau bagi ayaba hek phangbaga sanga ga dori lamdam asida puthok municipal solid waste sing asidagi mai puthokna ba sangsilaki ba lamdeng da leba waste to energy plan asidagi mai pakna mai puthok pa yare grid line da synchronize tawbi ayabe hek phangbaga plan asi sanga ba yaragani press ta phangba pauna hai Ahmedabad ta base tawba innovative EcoCare private limited and thermotech system limited na project asi asangba senpham puthokpaga loinena public private partnership PPP model pekhat pani Innovative EcoCare Private Limited na solid waste plan asida microbial technology sizinaduna fuel puthoknabigi thabak tawgani amadi thermotech system limited na solid waste sing asidagi mai puthoknaba modular power plant semgatpagi thaba asi tawribani haina su pausna makhatari yamna ngangningai oiriba power mana national girls child day sahi kungi nupi masa amana nongmagi Uttarakhand gi CM Oihankhare National Girls Child Day numika mari lainana nupi oibisingbu ikai khumnaba utpa oina masagi sei kun khakta ngairibi nupi masa ama nongmagi oina Uttarakhand gi minister oikhre agency dagi phangba power sigi matungina nupi masa asigi maming Sriti Goswami kawi mahak Uttarakhand dagi Haridwar dagi ne mahak Rurkeda laiba institution amada BSc Agriculture tamlibi mahiro amani hauki bisahi English singani ga taraga nipan state commission na sindra angang singi hak kanana amadi laiba asigi democratic system masibu khangana bagi pandamda pangthokiba Balbida Sabha Children's State Assembly gi tharamda minister oina khankibani mana minister oina thaupuringai numit asida lenga na pekhaliba sakha tharongi thabak sing yingsingani hairi hiramasi gi matang da paumi singda wa hangladuna gosmina hai nupi masa singbu ikai khumnaba utpiduna noma khaktangi oirabasu laiba asigi chief minister oibagi tanja ama state asigi chief minister na pibiba asi yamna laibak fabani mana chief minister oiriba numit asida state asigi tuan department singi official singna makoigi department da paikhatliba thabak thoram sing adugi matangda PowerPoint presentation pigani masida mahaki maikeidigi mod khangdok pagaloina nupi masa singi ye phathorangi thabak sing paikhanaba khangani masida sinatana state asigi apunba mi singi sada humpugo mangagi sendalambi oiriba lawu singugi sector asibu sakot hananaba miyeng sangani hari mak ngalingai matamdagi Mother Teresa amadi India gi nupi hockey team gi sanaroi bandana Kataria gi matik mathauna singbu pamjaduna horakhi laiba asigi powari da Ahanba ne sei kun khakta ngai ribi nupi masa amabu state amagi nomgi minister uhenbagi thoram asigi matangda wa ngangladuna child right body gi chairperson usane gina hai sahi anigi mamangda pangthokiba children's assembly aduda members singna gosmami asibu makoigi minister oina khankibane masibu ikai khumnabu utpa oina mapu nomakhaki oirabsu state asigi minister oina thaupunaba lengan ayaba pikibane nupi masa asing asinung thulpung baro taba matamdagi pung 3 fawba minister oina thaupugane hairiba matam asida state asigi PWD Education, Women and Child Development, Tourism na singbu department taragani tuki official singa presentation pigani hairi asigumba state lenga asigi khongthang asina lamdam asigi nupi oibi singbu thak wang na pukhatpada asobo mateng ama panglagani mama mapa oibi singna su nupa nupi gi khena ba thamdana masa singbu manana siembagi hainabi ama leifam thui haina gosmi gi apokpana phungdorakli haina su pausna makhatari tentak na topa maroiba paw mana kara mana miyoi mari thomlamlaga sienkhre mamang segi December 10 gi numidang pung 9 makhairam taba matamda kara mana nambol kaithil miyoi mari punna thomlambadagi angang ama sire duga mama na fibam thina soktuna leide sienari bising police na numitare ni gi manungda fogat pangamdrabadi khongjang sangsilagani haiba wafam mama ngasi phonge bise phongsin da phonari atopa paw mana mo January 13 gi class 9 gi 12 faw gi session hauragani January 13 gi class 9 gi 12 faw bahang liba lenga amadi private school khudima hangdok tuna academic session 2020-21 hauragani haina education is na thadarok pasirol amana hairi serol aduna makhata na pallibadi class 1 gi class 8 faw gi oinadi makhata na department amadi school singna learning f amadi YouTube na singba online gi khutang na pi thaba video clip sing note sing solution amadi material singda miyeng thamki gani
School class 9 amadi 11 gi mahairoising ayuki sipta class tawgani amadi class 10 amasung class 12 ki oina mausa gi class matamda pangthokani class thaba matamda SOP sing ningthina amadi suksoi soidana ngakani loinana school gi makok thongbu singna mari leinaba ZEO sing tanaduna lokhat payaba section thorang sing pakhetkadabani hostel amadi boarding sing mahoksagom hangdoklagani adum oinamak mahiroi singna hostel lainanabagi damak COVID-19 test tawgadabani amadi negative oiraba mahiroi sing khaktamak leibi yagani loinana school gi authority na mahiroi singi mama mapa amadi ahalaman singa paw phonaduna ayaba phanglaba mahiroi sing offline class yohongadabani school sing mahoksagom hangdokpada lenga ki health department na piba COVID-19 gi ngaktonaba Standard Operating Procedure SOP sing adu suksoi soidana satkadabani ahanba ipau gi damak miyamna lenga ki website www.manipureducation.gov.in dagi yengba yagani haina sirol aduna su makhatana su phongdorakli marak thana mapan gi ba pawkhra mayamna hapsaramge autori su do hondolamba lupa lakh 2.5 ki pot yawba bag fangle Maharashtra da hokiba thada mafam asida auto rickshaw amada nupi pa lakh 2.5 ki mamal lairaba polam singyaba bag ama hondoklam kiba ado police na fangle haina ngasi nomaijing numita official singna phongdokre December taraga mathoida luhongbugi thorom ama yawnaba nupi aduna lakpada thanegi Bayandar town gari adugi manungda sana lupa gi lighting sing amasum mamal tanglaba firol sing yawba mahaki bag adu kaurum khibani maki mapu roibana kona police complaint ama thangalakhi police na mafam adugi CCTV footage adu yengsin ki amasum auto rickshaw adu masakhang bangamkhi auto rickshaw adugi driver adusu Uttar Pradesh da maki poknafam khunda handakta satkhi amasum January taraga mathoida amu halakhi haibasisu makhoina khangkhi haina Mira Bayandar Bait Birar Police Commission rate na thokpa sirol amada su haiki police na auto rickshaw driver adu fare amasum mahakpu magi poknafam kun aduda pukhi amasum mafam adudagi mamal lairaba poching adu irai numita recover torakhi haina sirol aduna su makhatakhi Indian Penal Code Case Section 403 posai puksen singdana lana sijinabagi makhada driver adugi masakta non cognizable offense ki case ama register tawkre haina police na makhatana su phungdokhi Atopa aten mamaruiba paw mana COVID-19 gi vaccine kapa matungda Andhra asa worker ama sikhibadagi irang thokre January taraga mapana COVID vaccine kapkhiba nupi public health worker ama ngasi anganba matamda Guntur da Leibak government na salaiba hospital amada laikidrei mahak reaction aduna maram oiraga layengduna lakpani haina moral siri accredited social health activist asa worker Bijoy Lakshmi say nifuga marigi imung manungi mi singnadi mahak vaccine kapkiba matungda madudagi ona tainaba reaction lakpadagi sikhibani haina claim tawkhi aduga official singnadi matawkramna mahak sikhibano haibadu khangdoknaba hauji investigation tawri hairi health official singna hai health worker adugi sikhibagi maram adu maki autopsy report laklaba matungda khangmangamgani official singna hai mahaki Messi aduga vaccine kapkiba aduga mari lainaba mande haujuk phawbada Guntur district mi lising tara hena vaccine kapthokre amadi mi ama phawba adverse event following immunization AE/FI lakpagi report laite asa worker sikhiba aduda maki imung manungi mising amadi asa worker singna Guntur da leba government hospital da protest tawduna lupa lakh 50 pigadabani haina demand tawkhi Guntur district Collector Samuel Ananna Laikhidrabi Masanupada government ki thabak ama piragani haina lautokhi karigumba imung adu government ki scheme makhada yum sabagi kodong sapa piba yaba oiramlabadi masi pigani haina mahakna hospital da permission da haiki khoisaunaraba Laikhidrabi mari mata sing amadi atopa mi singna protest tharakibada mayoknakiba collector na Vijaya Lakshmi imungda compensation pinabagi wapam adu government ta hawdokre haina su paw sina makhatana su phungdorakli loisilakpoina atopa Manipur gi oiba maruiba pawama sobedar amana nupi amagi punsi kankhre ngase yupung maparum tabada irilbung police station gi manung chanba kongba bazar da leiba sampukri da tasinba nupa ama irak naraga siramgadabadagi sobedar loitongjam bebekandana matam chana kanma ngamhore hairi pukri da lupkhibadagi punsi kalhorab nupa adugi mamingna sarangthem loken sayangkai apokpagi ming laikhidraba samukawi kongbo nandaibam laikai dagini hairi
ꯊꯧꯗꯣꯛ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯁꯨꯕꯦꯗꯥꯔ ꯕꯤꯕꯦꯀꯥꯅꯟꯗꯁꯨ ꯏꯔꯨꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯆꯦꯜꯂꯛꯂꯒ ꯅꯨꯄꯥ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯕꯤꯕꯦꯀꯥꯅꯟꯗꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯒ ꯀꯟꯈꯤꯕꯅꯤ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯎ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎꯅꯤ꯫ ꯅꯨꯄꯤ ꯔꯦꯞ ꯇꯧꯕꯗ ꯆꯦꯟꯅꯕ ꯐꯥꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯨꯗꯥꯋꯟ ꯚꯤꯂꯦꯖꯇ ꯃꯁꯥꯒꯤ ꯆꯍꯤ 10ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯅꯝꯖꯥ ꯅꯝꯊꯦꯛꯅꯈꯤꯕ ꯅꯨꯄꯥ ꯑꯃ ꯕꯨꯗꯥꯋꯟ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯨꯗꯥꯋꯟ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯗꯨ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡ ꯂꯧꯕꯨꯛꯇ ꯄꯨꯁꯤꯟꯗꯨꯅ ꯅꯝꯐꯨꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕꯅꯤ꯫ ꯑꯦꯀ꯭ꯌꯨꯖ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯗ ꯅꯠꯇꯅ ꯇꯝꯊꯤꯅꯁꯨ ꯐꯨꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯅꯤꯔꯛ ꯍꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯕ ꯃꯇꯨꯡ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯨꯗꯥꯋꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯕꯨꯗꯥꯋꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯦꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁꯪꯀꯞ ꯁꯔꯃꯅ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯃꯥ ꯍꯧꯖꯤꯛ ꯐꯥꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯊꯦꯡꯛ ꯌꯨ꯫